ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯃꯥꯄꯜ ꯁꯨꯕ ꯇꯥꯡꯀꯛ꯫ ꯆꯤꯡꯁꯥꯡꯅ ꯏꯁꯩ ꯁꯛꯄ ꯂꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ, "ꯑꯦ ꯀꯝꯆꯥ, ꯀꯩꯅꯣ ꯂꯣꯏꯁꯤꯜꯂꯕꯣ?" "ꯂꯣꯏꯁꯤꯜꯂꯦ, ꯃꯈꯥ ꯁꯛꯄ ꯌꯥꯗ꯭ꯔꯦ." ꯆꯤꯡꯁꯥꯡꯗ ꯆꯦꯡꯂꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯝꯆꯥꯗꯤ ꯏꯁꯩ ꯁꯛꯄ ꯌꯥꯝꯅ ꯍꯩꯌꯦ." ꯁꯨꯔꯕꯂꯥꯅꯁꯨ, "ꯑꯗꯨꯅꯤ, ꯌꯥꯝꯅꯁꯨ ꯐꯖꯅ ꯁꯛꯑꯦ." ꯄꯤꯡꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯝꯆꯥꯗꯤ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝꯅ ꯐꯖꯩꯌꯦ." ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯁꯦ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯦꯅꯦ꯫ ꯍꯦꯂꯦꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯁꯩ ꯁꯛꯄ ꯍꯩꯕꯅꯦꯅ?" ꯄꯤꯡꯀꯤꯅ, "ꯍꯣꯏ." ꯆꯤꯡꯁꯥꯡꯗ ꯑꯣꯟꯁꯤꯜꯂꯒ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ, "ꯀꯝꯆꯥ, ꯀꯩꯒꯤꯅꯣ ꯃꯈꯥ ꯁꯛꯄ ꯌꯥꯗ꯭ꯔꯤꯗꯤ?" "ꯁ꯭ꯋꯥꯏꯐꯥꯎꯗꯤ ꯑꯩꯅꯅꯦ ꯅꯣꯏꯒꯤ ꯅꯗꯣꯝꯆꯥ ꯑꯣꯏꯗꯣꯏꯗꯨꯗ ꯁꯩꯊꯥꯕꯅꯤ." ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯁꯥꯡꯗꯨ ꯅꯣꯛꯂꯛꯏ꯫ ꯅꯣꯛꯅ ꯅꯣꯛꯅꯁꯨ ꯆꯦꯡꯂꯩꯗ ꯃꯃꯤꯠ ꯑꯗꯨꯅ ꯅꯨꯡꯁꯤ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡ ꯑꯃꯁꯨ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯆꯦꯡꯂꯩꯁꯨ ꯆꯤꯡꯁꯥꯡꯒꯤ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯦꯛ ꯎꯍꯧꯔꯤ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯃꯁꯥꯗ ꯀꯔꯤꯅꯣ ꯏꯍꯨꯜ ꯑꯃꯗꯤ ꯐꯥꯎꯔꯛꯂꯤ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ꯫ ꯍꯦꯂꯦꯅꯥꯗꯤ ꯆꯤꯡꯁꯥꯡꯅ ꯅꯗꯣꯝꯆꯥ ꯑꯣꯏꯗꯣꯏꯗꯨꯗ ꯁꯩꯊꯥꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯃꯉꯣꯟꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯅꯣꯛꯐꯦꯠ ꯋꯥꯈꯜꯒ ꯁꯥꯒꯠꯂꯤ꯫ ꯄꯤꯡꯀꯤꯁꯨ ꯆꯤꯡꯁꯥꯡꯒꯤ ꯋꯥꯗꯨꯗ ꯏꯈꯠ ꯈꯠꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯔꯛꯏ, "ꯑꯣ, ꯑꯗꯨꯗꯤ ꯏꯗꯣꯝꯆꯥꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤꯅꯦ ꯀꯝꯆꯥꯅ?" ꯆꯤꯡꯁꯥꯡꯁꯨ ꯅꯣꯛꯂꯒ, "ꯌꯥꯔꯦꯍꯦ, ꯅꯣꯏꯅ ꯍꯦꯟꯖꯜꯂꯦ ꯇꯧꯔꯤꯁꯦ." ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯅꯟꯗꯅ ꯆꯥꯛꯄꯥꯎ ꯄꯨꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯅꯣꯏ ꯃꯌꯥꯝꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯅ." ꯆꯦꯡꯂꯩꯅ, "ꯍꯣꯏ ꯃꯃꯥ." "ꯂꯥꯛꯑꯣ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ." "ꯍꯣꯏ ꯃꯥ, ꯂꯥꯛꯑꯒꯦ." "ꯍꯩꯃꯥ, ꯊꯣꯏꯕ, ꯅꯪꯁꯨ ꯂꯥꯛꯑꯣ, ꯀꯨꯏꯔꯅꯨꯀꯣ." "ꯍꯣꯏ ꯏꯇꯩꯃ, ꯂꯥꯛꯑꯒꯦ." ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯆꯥꯛꯈꯨꯝꯗ ꯆꯪꯅꯔꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕ ꯑꯗꯨ ꯃꯥꯜꯀꯣꯝ ꯄꯨꯡ 9 ꯇꯥꯔ ꯐꯥꯎꯕꯗ ꯍꯧꯒꯠꯂꯛꯇꯦ꯫ ꯃꯃꯥ ꯁꯥꯟꯇꯤꯅꯁꯨ ꯁꯟꯗꯦ ꯑꯣꯏꯕꯅ ꯇꯨꯝꯖꯔꯁꯅꯨ ꯍꯥꯏꯅ ꯍꯧꯗꯣꯛꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯡ ꯑꯗꯨ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯃꯆꯥꯒꯤ ꯀꯥꯇꯝꯅ ꯃꯆꯥꯕꯨ ꯍꯧꯗꯣꯛꯄ ꯀꯥꯔꯛꯏ꯫ ꯃꯆꯥꯒꯤ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯔꯝꯗꯕꯗꯨꯗ ꯃꯆꯤꯟꯗ ꯁꯣꯜꯂꯤ, "ꯍꯩꯃꯥ, ꯊꯣꯡꯒ ꯂꯣꯟꯗꯅ ꯇꯨꯝꯃꯤ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ "ꯍꯩ ꯕꯨꯡꯉꯣ, ꯕꯨꯡꯉꯣ, ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ, ꯄꯨꯡꯁꯤ ꯊꯦꯡꯂꯦ, ꯅꯨꯃꯤꯠꯅ ꯅꯝꯕ ꯇꯥꯔꯦꯅꯦ." ꯃꯁꯤ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯒ ꯎꯞꯁꯤꯟꯗꯨꯅ ꯇꯨꯝꯂꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯑꯃꯨꯛꯁꯨ ꯍꯧꯗꯣꯛꯏ, "ꯁꯦ, ꯍꯧꯒꯠꯂꯣꯁꯦ ꯕꯨꯡꯉꯣ, ꯍꯧꯒꯠꯂꯣ." ꯃꯃꯥ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯗ ꯃꯆꯥꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯄꯥꯈꯠ ꯆꯥꯎꯕꯤ ꯁꯥꯟꯇꯤꯗꯤ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯁꯦ ꯕꯨꯡꯉꯣ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯤꯠ ꯄꯥꯡꯉꯨꯁꯦ, ꯃꯤꯠ ꯄꯥꯡꯉꯨ ꯍꯥꯏꯕꯅꯦ ꯕꯨꯡꯉꯣ." ꯃꯆꯥꯅ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯄꯥꯈꯠꯅ ꯃꯈꯨꯠꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯇꯣꯟ ꯃꯌꯥꯗ ꯊꯥꯡꯖꯤꯟꯗꯨꯅ ꯁꯣꯔ ꯍꯣꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯍꯣꯜꯂꯝꯗ꯭ꯔꯤ꯫ ꯁꯥꯟꯇꯤ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯤ, लेप फाउब ngamdri mapuroibasu lekai club ki meeting ama yauruni haiduna chatkiba tanja oibana yumaduda lehoribasi maga machagadani aduna ma kari tawgani haiba gyan mamle kapna machabu kaubasu lepti karino ichana tawrisibo bungo si mamana kaubasi tarabadi amukta khumlo Santi sum kaplambadagi wakal laktuna phuk haugalai aduga moigi katamna amuk chenchat tawduna laklaga mapuroibada call tawrami nandasu phat pai khalaktuna haire mama kaidorage ne ai lerik machin yawre Santi du o khongna kaplaga haire moi baba icha se mama aina ko bokum laktre kaino ma tawkre amukta thuna lakpiyo
ꯅꯟꯗꯁꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯍꯥ, ꯑꯩ ꯌꯧꯔꯛꯑꯦ, ꯊꯝꯃꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜ ꯑꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯁꯥꯟꯇꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯂꯩꯔꯛ ꯃꯆꯤꯟ ꯌꯧꯔꯛꯑꯦ ꯍꯥꯏꯕꯗꯨꯗ ꯐꯠ ꯆꯦꯟꯊꯣꯔꯛꯇꯨꯅ ꯒꯦꯠ ꯑꯗꯨ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯃꯤ, ꯒꯥꯔꯤ ꯑꯗꯨ ꯐꯠ ꯊꯧꯖꯤꯜꯂꯛꯄ ꯌꯥꯅꯕ ꯃꯑꯣꯡꯗ꯫ ꯅꯟꯗꯁꯨ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯌꯧꯔꯛꯇꯨꯅ ꯒꯥꯔꯤꯗꯒꯤ ꯐꯤꯡꯅ ꯀꯨꯝꯊꯔꯛꯂꯒ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯉꯥꯏꯔꯝꯂꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯈꯠꯅ ꯍꯪꯂꯛꯏ꯫ ꯃꯃꯥ, ꯏꯆꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯃꯣꯏꯕꯥ, ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯅ ꯀꯧꯕꯗ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯂꯥꯎ, ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯟꯗꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯆꯥꯒꯤ ꯀꯥ ꯇꯝꯅ ꯄꯥꯈꯠꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗꯗꯤ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯂꯥꯎꯔꯛꯏ꯫ ꯍꯩ ꯃꯃꯥ, ꯅꯪ ꯌꯥꯝ ꯊꯨꯅ ꯁꯤꯗ ꯂꯥꯎ꯫ ꯁꯥꯟꯇꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯦꯟꯆꯠ ꯏꯟꯅꯔꯛꯄꯅ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯗꯨ ꯇꯥꯔꯗꯨꯅ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯌꯦꯡꯂꯤ꯫ ꯃꯥꯜꯀꯣꯝ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯇꯦꯕꯜꯗ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝ ꯃꯣꯡ ꯍꯥꯗꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯕꯕꯥ? ꯍꯥ, ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯗꯣ ꯏꯆꯥꯕꯨ ꯍꯛꯆꯥꯡꯒ ꯉꯝꯗꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯕꯕꯥ꯫ ꯑꯣ, ꯐꯔꯦ꯫ ꯑꯗꯨꯗꯤ ꯕꯕꯥꯁꯨ ꯐꯤꯔꯣꯜꯒ ꯑꯝꯇ ꯍꯣꯡꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯕꯕꯥ꯫ ꯅꯟꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦꯀꯣ꯫ ꯅꯪ ꯑꯃ ꯖꯨꯠ ꯆꯥꯗꯕ ꯉꯥꯛꯇ ꯇꯧꯊꯣꯔꯛꯏ꯫ ꯃꯣꯏꯕꯥ ꯀꯩꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯑꯁꯦꯡꯕ ꯉꯥꯛꯇꯅꯦ꯫ ꯌꯥꯔꯦ, ꯅꯪ ꯈꯪꯂꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯟꯗꯁꯨ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯜꯀꯣꯝ ꯃꯄꯥ ꯊꯣꯛꯈ꯭ꯔꯕꯗ ꯉꯁꯥꯏ ꯃꯈꯩ ꯅꯣꯛꯅꯤꯡꯕ ꯋꯥꯅ ꯈꯥꯡꯁꯤꯜꯂꯝꯕ ꯑꯗꯨ ꯄꯨꯂꯞ ꯐꯨꯗꯣꯔꯛꯇꯨꯅ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯃꯄꯤꯁꯨ ꯇꯥꯔꯤ꯫ ꯁꯥꯟꯇꯤ ꯁꯥꯎꯔꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥ ꯑꯗꯨ ꯂꯩꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯑꯩꯁꯤꯕꯨ ꯑꯣꯏꯗꯕ ꯉꯥꯡꯕ ꯇꯥꯍꯟꯕ ꯌꯥꯝ ꯐꯔꯣꯏꯗꯣꯔꯤ ꯅꯪ ꯑꯃ꯫ ꯃꯥ, ꯁꯨꯝ ꯅꯨꯡꯁꯤꯕꯒꯤ ꯂꯛꯅꯕꯅꯦꯕ꯫ ꯃꯇꯨꯡꯗꯅꯦ, ꯃꯤ ꯁꯤꯕ ꯌꯥꯕ ꯋꯥꯗ ꯐꯥꯒꯤ ꯇꯧꯒꯅꯨ, ꯂꯛꯅꯒꯅꯨ꯫ ꯂꯛꯅꯖꯔꯔꯣꯏ꯫ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯏꯌꯦ ꯁꯣꯔ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ꯫ ꯅꯪꯅꯦ, ꯁꯟꯖꯦ ꯅꯍꯥꯛ ꯀꯩꯅ ꯆꯥꯕꯒꯤ ꯋꯥꯔꯤꯗꯣ ꯀꯥꯎꯒꯅꯨꯀꯣ ꯕꯨꯡꯉꯣ꯫ ꯃꯥꯜꯀꯣꯝ ꯅꯨꯡꯁꯤꯅ ꯃꯃꯥꯒꯤ ꯈꯖꯥꯏꯗ ꯁꯤꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦ ꯏꯃꯥ ꯅꯨꯡꯁꯤꯕꯤ꯫ ꯅꯪꯁꯨꯅꯦ, ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯕ ꯇꯧꯊꯣꯛꯎ ꯂꯥꯎ, ꯄꯨꯡꯁꯦ ꯊꯦꯡꯂꯕꯅꯤ꯫ ꯃꯥ, ꯆꯥꯛ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯍꯣ, ꯐꯔꯦ꯫ ꯑꯗꯨꯗꯤꯅꯦ, ꯏꯃꯥ ꯌꯦꯟꯁꯥꯡꯗꯣ ꯊꯥꯎ ꯁꯣꯛ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯆꯥꯅꯅꯕ꯫ ꯍꯣꯏ ꯏꯃꯥ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯍꯌꯤꯡ ꯎꯁꯣꯞ ꯑꯣꯏꯕꯒꯤ ꯍꯦꯟꯖꯥꯡ ꯁꯦꯝꯅꯔꯤ꯫ ꯑꯇꯩ ꯊꯕꯛꯀꯤ ꯃꯔꯥꯡꯁꯨ ꯇꯧꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯏꯖꯤꯠꯁꯨ ꯂꯥꯛꯏ꯫ ꯌꯥꯏꯖꯤꯠ ꯂꯥꯛꯄꯗꯨ ꯁꯨꯅꯟꯗꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ, ꯅꯪ ꯂꯥꯛꯑꯕ꯭ꯔꯥ ꯌꯥꯏ? ꯌꯥꯏꯖꯤꯠꯁꯨ ꯃꯇꯩꯃꯅ ꯀꯧꯔꯛꯄꯗꯨꯗ ꯃꯥꯁꯨ ꯈꯨꯝꯂꯛꯏ꯫ ꯂꯥꯛꯏ ꯏꯇꯩꯃ꯫ ꯑꯗꯣ ꯀꯩꯀꯩ ꯇꯧꯗꯣꯏ ꯋꯥꯠꯂꯤꯒꯦ? ꯅꯅꯥꯎ ꯂꯥꯛꯏꯉꯩꯁꯤꯗ ꯂꯣꯏ ꯇꯧꯊꯔꯝꯃꯒꯦ꯫ ꯋꯥꯠꯇ꯭ꯔꯦ, ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯍꯣꯏꯗ, ꯏꯇꯩꯃ ꯍꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯋꯥꯠꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯇ ꯂꯥꯏꯔ ꯏꯃꯨꯡꯗ ꯑꯣꯏꯔꯕꯗꯤ ꯈꯥ ꯋꯥꯡ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯗꯧꯅꯤ ꯀꯣꯔꯐꯨ ꯀꯣꯔꯐꯥꯡ ꯋꯥꯏꯕ ꯈꯣꯠꯄꯒꯤ ꯇꯧꯕꯗ꯫ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯕꯨ ꯄꯥꯏꯔꯕꯗꯤ ꯉꯝꯗꯕ ꯂꯩꯇꯦ ꯑꯗꯨꯅꯤ꯫ ꯅꯪꯒꯤ ꯈꯗꯥꯡꯁꯤꯗꯤ ꯕꯥ꯫ ꯌꯥꯕꯅꯦ ꯑꯗꯨꯝ꯫ ꯑꯗꯣ ꯏꯇꯩꯃ, ꯍꯦꯂꯦꯅꯥꯁꯨ ꯂꯩꯌꯦꯅ ꯍꯥꯏꯗꯥꯏꯅꯦ? ꯎꯗꯦꯅ ꯃꯥꯗꯤ꯫ ꯃꯅꯨꯡꯗ ꯂꯩꯔꯝꯒꯅꯤꯌꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯦꯡꯂꯩꯒ ꯑꯟꯖꯂꯤꯒꯗꯨ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯖꯤꯠꯁꯨ ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥ, ꯅꯪꯗꯤ ꯁꯤꯗ ꯀꯃꯥꯏꯅ? ꯗꯥꯌꯥꯏ, ꯏꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯅꯦ꯫ ꯁꯨꯅꯟꯗꯅ ꯉꯔꯥꯡꯗꯒꯤ ꯏꯆꯥꯁꯤꯡꯁꯦ ꯂꯩꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯈꯔ ꯀꯣꯝꯂꯤꯕꯅꯤ꯫ ꯍꯥ, ꯁꯤꯗ ꯂꯩꯔꯣ ꯍꯥꯏꯁꯦ? ꯍꯣꯏ, ꯃꯥꯅꯦ ꯗꯥꯌꯥꯏ꯫ ꯌꯥꯏꯖꯤꯠ ꯃꯆꯤꯟꯗ ꯈꯪꯉꯥꯏ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯣ, ꯑꯃꯗꯨꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯝꯃꯅꯤ꯫ ꯁꯨꯅꯟꯗ ꯃꯃꯥ ꯃꯆꯥꯗꯨ ꯌꯥꯏꯖꯤꯠꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯚꯥꯞ ꯇꯥꯔꯗꯨꯅ ꯌꯦꯡꯅꯔꯒ ꯇꯨꯃꯤꯟꯅ ꯅꯣꯛꯏ꯫ ꯑꯗꯨꯕꯨ ꯆꯦꯡꯂꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ? ꯀꯅꯥꯅꯣ ꯍꯔꯥꯎꯗꯣꯏꯕ ꯗꯥꯌꯥꯏ? ꯌꯥꯏꯖꯤꯠ ꯃꯥꯅ ꯍꯥꯏꯗꯣꯛꯈ꯭ꯔꯤꯕ ꯋꯥ ꯑꯗꯨ ꯁꯣꯏꯔꯦ ꯈꯪꯂꯛꯇꯨꯅ ꯑꯃꯨꯛ ꯐꯠ ꯁꯦꯝꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯏ ꯃꯌꯥꯝ ꯂꯩꯕꯁꯤꯗ
ꯕꯕꯥꯗꯤ ꯍꯔꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯅꯤꯗ. ꯋꯥꯍꯩ ꯑꯗꯨꯗ ꯑꯟꯖꯂꯤꯗꯨ ꯅꯣꯛꯂꯒ ꯀꯥꯖꯤꯠ ꯑꯩꯗꯤ ꯈꯪꯉꯤꯀꯣ. ꯏꯁ, ꯆꯠꯂꯣꯍꯦ, ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯅꯪꯅ ꯈꯪꯗꯕꯁꯤ ꯂꯩꯇꯦ. ꯁꯨꯅꯟꯗꯅ ꯌꯥꯏ, ꯊꯣꯏꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ. ꯑꯣ, ꯍꯣꯏ ꯇꯤꯃ, ꯑꯩꯁꯨ ꯆꯪꯂꯨꯈꯤꯒꯦ. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯆꯦꯡꯂꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ. ꯃꯆꯥ, ꯆꯥ ꯀꯞ ꯑꯅꯤꯇ ꯄꯨꯔꯛꯑꯣ. ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯒꯝ ꯒꯝ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯁꯨꯅꯟꯗ, ꯁꯤ ꯕꯦꯃꯥ, ꯅꯪꯅ ꯃꯌꯥꯝ ꯑꯦꯟꯁꯥꯡ ꯁꯦꯝꯂꯤꯁꯤꯒꯤ ꯆꯥꯁꯤ ꯄꯤꯔꯨꯔꯣ. ꯑꯗꯨꯒ ꯆꯦꯡꯂꯩ, ꯅꯪꯅ ꯅꯣꯏ ꯀꯥꯝꯆꯥꯒꯤ ꯀꯥꯗ ꯆꯪꯉꯒꯅꯦ ꯆꯥ ꯀꯞ 2 ꯄꯨꯔꯒ ꯄꯤꯔꯨꯔꯣ. ꯁꯨꯅꯟꯗꯅ ꯍꯥꯏꯔꯤꯕꯗꯨ ꯆꯦꯡꯂꯩꯅꯁꯨ ꯍꯣꯏ ꯃꯃꯥ, ꯄꯤꯔꯨꯔꯒꯦ. ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯦꯡꯂꯩꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯑꯟꯖꯂꯤꯁꯨ ꯆꯦꯡꯂꯩꯅ ꯆꯪꯈ꯭ꯔꯕꯗ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯃꯥ, ꯀꯥꯖꯤꯠꯁꯤꯁꯨ ꯈꯪꯕꯖꯥꯠꯂꯣ ꯑꯩꯈꯣꯏ ꯀꯥꯝꯆꯥꯅ ꯆꯦꯡꯂꯩ ꯄꯥꯝꯃꯦꯁꯦ? ꯍꯩ ꯕꯦꯃꯥ, ꯑꯗꯨꯏ ꯋꯥꯗꯣ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ. ꯃꯌꯥꯝꯒꯤ ꯆꯥꯁꯦ ꯑꯃꯨꯛꯇ ꯄꯤꯔꯨ ꯂꯥꯎ. ꯍꯣꯏ, ꯄꯤꯔꯒꯦ. ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯑꯁꯨꯝꯅ ꯁꯪꯒꯣꯏꯔꯣꯝꯗ ꯃꯌꯥꯝꯒꯤ ꯆꯥ ꯄꯤꯕ ꯆꯪꯂꯛꯏ. ꯌꯦꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯕ ꯄꯤꯡꯀꯤꯁꯨ ꯑꯟꯖꯂꯤ ꯂꯥꯛꯄꯗꯨꯗ ꯍꯥꯏꯔꯛꯏ. ꯀꯩꯅꯣ, ꯆꯦꯡꯂꯩꯗꯤ? ꯃꯅꯨꯡꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯆꯪꯈꯤꯕꯅꯤ. ꯑꯣ. ꯁꯣꯝꯗꯁꯨ ꯍꯨꯔꯥꯟꯂꯤ ꯆꯠꯆꯠꯄꯤ ꯃꯕꯨꯛ ꯁꯦꯡꯗꯕꯤ ꯍꯦꯂꯦꯅꯥꯗꯨ ꯆꯤꯡꯁꯥꯡꯅ ꯆꯦꯡꯂꯩꯕꯨ ꯌꯥꯕ ꯃꯥꯟꯕ ꯃꯑꯣꯡ ꯈꯔ ꯎꯈꯤꯕꯅ ꯆꯦꯡꯂꯩꯕꯨ ꯃꯕꯨꯛꯇ ꯌꯦꯛꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯌꯥꯏꯖꯤꯠꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯃꯗꯤ ꯁꯨꯅꯟꯗꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯍꯧꯕꯅ ꯆꯦꯡꯂꯩꯕꯨ ꯆꯤꯡꯁꯥꯡꯅ ꯉꯥꯡꯍꯜꯂꯒꯦ ꯆꯣꯞꯍꯜꯂꯒꯦ ꯈꯟꯅ ꯌꯥꯝꯅ ꯊꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥ ꯀꯞ 2 ꯍꯩꯔꯕ ꯃꯇꯨꯡꯗ ꯊꯨꯝ ꯍꯥꯞꯄ ꯀꯧꯇꯥꯗꯨꯗꯒꯤ ꯊꯨꯝ ꯑꯗꯨ ꯑꯃꯨꯛ ꯁ꯭ꯄꯨꯟꯅ ꯐꯠ ꯐꯠ ꯀꯣꯠꯇꯨꯅ ꯆꯥ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯨꯅ ꯑꯣꯠꯈꯥꯏꯔꯝꯃꯤ. ꯂꯣꯏꯔꯒ ꯁ꯭ꯄꯨꯟꯗꯨ ꯑꯃꯨꯛ ꯕꯦꯁꯤꯟꯗ ꯐꯠ ꯆꯥꯝꯊꯣꯛꯏ. ꯊꯕꯛ ꯑꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯆꯦꯡꯂꯩꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ. ꯍꯨꯔꯥꯟꯕꯒꯤ ꯍꯧꯅꯕꯤ ꯏꯊꯛ ꯊꯛꯀꯅ ꯍꯥꯏꯔꯛꯏ. ꯑꯦ, ꯅꯪ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯆꯦꯡꯂꯩ ꯃꯣꯡ ꯍꯥꯗꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯈꯨꯝꯂꯛꯂꯝꯃꯤ. ꯂꯥꯛꯇ ꯉꯥꯏꯔꯤꯌꯦ ꯅꯦꯅꯦ. ꯍꯦꯂꯦꯅꯥ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕꯗꯇ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯈꯪꯂꯝꯂꯔꯣꯏ ꯈꯟꯗꯨꯅ ꯁꯣꯔ ꯑꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ. ꯑꯗꯨꯒ ꯑꯐꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ. ꯁꯤ ꯆꯥꯁꯦ ꯑꯩꯅ ꯍꯩꯕꯤꯔꯕꯅꯤ. ꯆꯦꯡꯂꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯦꯅꯦ, ꯊꯦꯡꯛꯌꯨ. ꯍꯦꯂꯦꯅꯥ ꯐꯠꯇꯅ ꯄꯪꯕꯤ ꯑꯗꯨ ꯃꯤꯅ ꯊꯦꯡꯛꯌꯨ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯕꯅꯁꯨ ꯃꯁꯥ ꯑꯗꯨ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ. ꯑꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯗꯣ ꯑꯩꯒꯤꯁꯨ ꯆꯥ ꯀꯞꯇꯣ 1 ꯍꯩꯔꯒ ꯌꯥꯎꯔꯣ. ꯑꯩꯁꯨ ꯉꯥꯟꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯒꯦ. ꯍꯣꯏ ꯅꯦꯅꯦ. ꯐꯔꯦ, ꯑꯗꯣ ꯑꯩꯒꯤꯗꯤ ꯁ꯭ꯇꯤꯜ ꯒ꯭ꯂꯥꯁꯇ ꯑꯣꯏꯅ ꯍꯩꯔꯛꯎꯀꯣ. ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯗ ꯆꯦꯡꯂꯩ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ. ꯍꯦꯂꯦꯅꯥ ꯆꯤꯡꯁꯥꯡꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯒ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯊꯤꯜꯂꯗꯨꯅ ꯉꯥꯟ, ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯣ? ꯆꯤꯡꯁꯥꯡꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯃꯆꯤꯟ ꯌꯥꯡꯕ ꯌꯥꯏꯖꯤꯠꯅ ꯐꯠ ꯈꯨꯝꯂꯛꯂꯝꯃꯤ. ꯌꯥꯏꯌꯦ, ꯆꯪꯉꯣ. ꯍꯦꯂꯦꯅꯥꯁꯨ ꯆꯪꯂꯛꯇꯨꯅ ꯂꯩꯔꯤꯕ ꯁꯤꯡꯒꯜ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ. ꯅꯣꯏꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ? ꯌꯥꯏꯖꯤꯠꯀꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕꯗꯨ ꯇꯧꯔꯛꯏ. ꯑꯩꯈꯣꯏ ꯉꯥꯟꯒꯤ ꯅꯨꯄꯤꯒꯤ ꯋꯥꯔꯤꯅꯤꯗ. ꯍꯥ, ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯆꯤꯡꯁꯥꯡ ꯃꯇꯥꯡ ꯆꯥꯔꯤ ꯍꯩꯍꯧꯔꯒꯤ ꯃꯇꯥꯒꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯣꯏꯅ ꯃꯁꯛ ꯈꯪꯕ ꯃꯤꯅꯤꯗ, ꯌꯥꯝ ꯅꯛꯅ ꯂꯩꯌꯦ. ꯆꯤꯡꯁꯥꯡꯅ ꯍꯥꯏꯔꯤꯕꯁꯤ ꯆꯦꯡꯂꯩꯕꯨꯅꯤ. ꯑꯗꯨꯕꯨ ꯋꯥꯈꯜ ꯐꯕꯤ ꯍꯦꯂꯦꯅꯥꯗꯤ ꯃꯥ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯖꯔꯤ. ꯌꯥꯏꯖꯤꯠꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯅꯨꯄꯤꯗꯣ ꯂꯧꯔꯗꯤ ꯃꯤꯡꯒꯧꯒꯁꯦ ꯍꯣꯡꯅꯗꯣꯏꯅꯤꯅꯦ ꯍꯥ? ꯍꯦꯂꯦꯅꯥꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ. ꯍꯣꯡꯗ꯭ꯔꯗꯤ ꯀꯩꯅꯣ? ꯌꯥꯏꯖꯤꯠꯇꯤ ꯍꯦꯂꯦꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯂꯕꯅꯤ. ꯑꯗꯨꯕꯨ ꯅꯣꯛꯂꯨꯔꯕꯗꯤ ꯀꯩꯅꯣꯝꯃ ꯈꯟꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯥ ꯅꯣꯛꯇꯦ. ꯇꯟꯖꯥ ꯑꯗꯨꯗ ꯆꯦꯡꯂꯩ ꯆꯥ ꯀꯞ 3 ꯄꯨꯗꯨꯅ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ. ꯀꯥꯝꯆꯥ, ꯗꯌꯥꯏ, ꯅꯦꯅꯦ, ꯁꯦ ꯆꯥ ꯊꯛꯁꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯥ ꯑꯗꯨ ꯂꯩꯔꯤꯕ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯊꯝꯃꯤ. ꯍꯦꯂꯦꯅꯥꯁꯨ
ꯆꯥ ꯑꯗꯨꯅ ꯍꯦꯛ ꯊꯝꯂꯛꯄꯒ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯃꯥꯅ ꯍꯥꯟꯅ ꯁ꯭ꯇꯤꯜ ꯒ꯭ꯂꯥꯁ ꯑꯃ ꯌꯥꯎꯔꯤꯗꯨ ꯐꯠ ꯂꯧꯈꯠꯂꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯆꯦꯡꯂꯩ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯏ꯫ ꯅꯪꯅ ꯑꯩꯕꯨ ꯑꯉꯥꯡꯅꯦꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝꯅ ꯇꯧꯔꯕꯅꯤꯅ ꯑꯩꯅꯁꯨ ꯍꯧꯖꯤꯛꯇꯤ ꯑꯍꯟ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯇꯧꯔꯦꯗꯅ ꯌꯥꯝ ꯍꯥꯎꯔꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯌꯥꯏꯖꯤꯠꯁꯨ ꯆꯥ ꯀꯞꯇꯨ ꯑꯃ ꯂꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯂꯣꯜꯂꯤꯔꯣ ꯃꯆꯥ? ꯃꯥꯅꯦꯗ ꯌꯥꯏ꯫ ꯑꯣ, ꯍꯥꯎꯕꯅꯤꯅꯦ ꯅꯪꯅ ꯂꯣꯟꯕꯗꯤ꯫ ꯊꯛꯇꯕꯕꯨ ꯐꯅꯌꯥꯝ ꯀꯨꯏꯔꯦ, ꯉꯁꯤꯗꯤ ꯑꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯊꯛꯄ ꯇꯥꯔꯦꯗꯅ꯫ ꯍꯦꯂꯦꯅꯥꯗꯤ ꯋꯥꯈꯜꯗ ꯎꯁꯤꯠꯇꯅ ꯈꯜꯂꯤ꯫ ꯌꯥꯝ ꯍꯥꯎꯔꯅꯤ, ꯀꯨꯝꯍꯩꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯅꯤ ꯉꯁꯤꯗꯤ꯫ ꯆꯤꯡꯁꯥꯡ ꯆꯥ ꯑꯗꯨ ꯁꯤꯞ ꯑꯃ ꯆꯤꯡꯕꯒ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦ, ꯍꯥꯎꯏꯅꯦ꯫ ꯌꯥꯏꯖꯤꯠꯅꯁꯨ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯥꯎꯕꯅꯦꯅ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯆꯥ ꯑꯗꯨ ꯊꯛꯏ꯫ ꯆꯤꯡꯁꯥꯡꯅ ꯑꯉꯥꯡꯁꯦ ꯆꯥ ꯂꯣꯟꯕꯁꯨ ꯌꯥꯝꯅ ꯍꯩꯔꯦꯗꯅ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯆꯦꯡꯂꯩꯗ ꯌꯦꯡꯂꯒ ꯃꯤꯠꯅ ꯅꯣꯛꯄ ꯃꯥꯒꯤ ꯃꯤꯅꯣꯛ ꯑꯗꯨ ꯅꯣꯛꯂꯛꯏ꯫ ꯅꯣꯛꯄꯗ ꯄꯣꯔꯞ ꯇꯧꯕ ꯃꯌꯥꯗꯨꯁꯨ ꯍꯥꯏꯐꯦꯠ ꯎꯏ, ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯔꯥꯁꯤ ꯑꯃ ꯍꯥꯞꯂꯤ꯫ ꯆꯦꯡꯂꯩꯁꯨ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ, ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯈꯜꯂꯤ, ꯃꯁꯛꯁꯤꯒ ꯈꯨꯅꯣꯛꯁꯤꯒ ꯀꯩꯅꯣꯃꯤ, ꯑꯁ ꯀꯥꯝꯆꯥꯅ ꯅꯣꯛꯂꯛꯄꯗ ꯂꯣꯀꯦꯟ ꯀꯦꯜꯂꯣꯏꯗꯕ ꯅꯨꯄꯤ ꯂꯩꯔꯣꯏꯁꯦ꯫ ꯍꯦꯂꯦꯅꯥꯗꯤ ꯉꯛꯅ ꯆꯥ ꯊꯛꯂꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯂꯤ꯫ ꯃꯥꯅ ꯉꯛꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯊꯨꯝ ꯑꯗꯨꯛ ꯌꯥꯝꯅ ꯍꯥꯞꯈꯤꯕꯗꯨ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯊꯛꯄꯗꯨꯗꯅꯤ꯫ ꯆꯦꯡꯂꯩ ꯍꯦꯂꯦꯅꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯍꯥꯏꯔꯛꯏ, ꯅꯦꯅꯦꯁꯨ ꯊꯛꯑꯣ, ꯌꯥꯝ ꯍꯥꯎꯕꯅꯦ꯫ ꯍꯦꯂꯦꯅꯥ ꯏꯈꯪ ꯈꯪꯅ ꯍꯣꯏ ꯊꯛꯀꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯥ ꯑꯗꯨ ꯍꯦꯛ ꯊꯛꯄꯒꯗꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯔꯛꯏ꯫ ꯆꯥ ꯑꯗꯨ ꯊꯨꯝ ꯌꯥꯛꯄꯅ ꯌꯥꯗ꯭ꯔꯤ꯫ ꯃꯥ ꯍꯧꯖꯤꯛꯇꯗ ꯃꯃꯤꯠ ꯈꯥꯅ ꯆꯦꯡꯂꯩꯗ ꯌꯦꯡꯂꯛꯏ꯫ ꯆꯦꯡꯂꯩꯅꯁꯨ ꯍꯥꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅ ꯃꯤꯆꯥꯅꯩ꯫ ꯍꯦꯂꯦꯅꯥ ꯑꯗꯨꯃꯛ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯤ꯫ ꯆꯦꯡꯂꯩꯁꯨ ꯃꯆꯤꯜ ꯑꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯗꯨꯅ ꯎꯁꯤꯠꯇꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯉꯁꯥꯏ ꯍꯦꯂꯦꯅꯥꯅ ꯆꯥꯗ ꯊꯨꯝ ꯍꯥꯞꯆꯤꯟꯕꯗꯨ ꯆꯦꯡꯂꯩꯅ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯂꯨꯝꯗꯨꯅ ꯌꯦꯡꯍꯧꯕꯅꯤ꯫ ꯑꯗꯨꯅ ꯊꯨꯝ ꯍꯥꯞꯄ ꯆꯥꯗꯨꯅ ꯇꯣꯉꯥꯟꯅ ꯍꯦꯂꯦꯅꯥꯒꯤ ꯑꯣꯏꯒꯗꯕ ꯁ꯭ꯇꯤꯜ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯍꯩꯖꯤꯟꯕꯅꯤ꯫ ꯑꯗꯨꯒ ꯆꯤꯡꯁꯥꯡ ꯍꯣꯏꯒꯤꯅ ꯅꯧꯅ ꯑꯃꯨꯛ ꯊꯨꯝ ꯍꯥꯞꯇꯕ ꯑꯣꯏꯅ ꯍꯩꯔꯛꯄꯅꯤ꯫ ꯃꯇꯧꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯌꯥꯏꯖꯤꯠꯇꯤ ꯍꯦꯂꯦꯅꯥꯅ ꯆꯥ ꯊꯛꯇꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯥꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ ꯍꯦꯂꯦꯅꯥ, ꯊꯛꯑꯣꯗꯅ꯫ ꯍꯦꯂꯦꯅꯥ ꯊꯨꯝ ꯌꯥꯛꯑꯦ ꯍꯥꯏꯔꯨꯔꯕꯗꯤ ꯑꯃꯨꯛ ꯃꯥꯅ ꯉꯁꯥꯏ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯆꯦꯡꯂꯩꯅ ꯍꯥꯏꯗꯣꯔꯗꯤ ꯈꯟꯗꯨꯅ ꯄꯥꯈꯠꯇꯨꯅ ꯃꯥ ꯍꯥꯏꯗ꯭ꯔꯤ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯗꯟꯗꯤꯒꯨꯝꯅ ꯊꯨꯝ ꯌꯥꯛꯂꯕ ꯆꯥ ꯑꯗꯨ ꯊꯛꯄꯗ ꯇꯥꯔꯝꯃꯤ꯫ ꯆꯦꯡꯂꯩ ꯇꯞꯅ ꯍꯥꯏꯔꯛꯏ, ꯗꯥꯌꯥꯏ, ꯑꯩꯁꯨ ꯊꯕꯛ ꯇꯧꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯇꯧꯖꯔꯨꯔꯣ꯫ ꯍꯦꯂꯦꯅꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯆꯥ ꯑꯗꯨ ꯅꯝꯐꯨ ꯍꯥꯐꯨ ꯇꯧꯗꯨꯅ ꯊꯛꯆꯤꯟꯈ꯭ꯔꯦ꯫ ꯍꯦꯛ ꯂꯣꯏꯕꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯊꯣꯛꯑꯒꯦ ꯑꯩꯁꯨ꯫ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯎꯈꯨꯝꯒꯤꯗꯃꯛ ꯑꯃꯨꯛ ꯉꯥꯏꯗꯅ ꯍꯦꯂꯦꯅꯥ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯈꯤ꯫ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯦꯂꯦꯅꯥ ꯃꯥꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯍꯥꯞꯄ ꯕꯥꯊꯔꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯑꯗꯨ ꯏꯁꯤꯡ ꯇꯧꯗꯨꯅ ꯇꯦꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯛꯄ ꯑꯗꯨ ꯄꯥꯛꯐꯧ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯗꯨꯗ ꯃꯆꯤꯟꯗ ꯁꯥꯎꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯃꯍꯥꯄꯥꯄꯤꯒꯤ ꯑꯉꯥꯡ, ꯑꯁꯨꯛ ꯂꯥꯛꯆꯕ ꯍꯦꯂꯦꯅꯥ ꯑꯩꯉꯣꯟꯗꯕꯣ! ꯐꯩ, ꯅꯪꯁꯨ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯍꯦꯂꯦꯅꯥ ꯑꯩꯒꯤ ꯏꯇꯤꯛ꯫ ꯆꯤꯡꯁꯥꯡ ꯌꯥꯏꯖꯤꯠꯄꯨ ꯊꯤꯟꯗꯣꯛꯂꯨꯔꯒ ꯆꯪꯂꯛꯄꯗ ꯃꯇꯩꯃꯅ ꯆꯥꯛꯈꯨꯝꯗ ꯄꯣꯠ ꯑꯃ ꯊꯅꯝꯃꯨ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯆꯦꯡꯂꯩꯅ ꯆꯥꯛ ꯊꯣꯡꯗꯣꯏꯒꯤ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯑꯉꯥꯡ ꯃꯆꯥ, ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯋꯥꯍꯩ ꯑꯗꯨꯗ ꯆꯦꯡꯂꯩ ꯉꯛꯅ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯑꯕ, ꯑꯉꯥꯡ ꯃꯆꯥ ꯍꯥꯏꯔꯣ? ꯌꯥꯔꯦ, ꯍꯪꯉꯤꯗꯣꯏꯅ ꯈꯨꯝꯃꯛꯑꯣ꯫ ꯑꯗꯥꯏꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯈꯜꯂꯒ ꯊꯣꯡꯗꯣꯏꯅꯦ꯫ ꯆꯤꯡꯁꯥꯡ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯕ ꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯈꯣꯏꯕꯤ ꯃꯣꯏꯗꯤ? ꯆꯦꯡꯂꯩꯁꯨ ꯆꯦꯡ ꯁꯨꯖꯤꯟ ꯁꯨꯖꯤꯟꯅ ꯈꯨꯝꯂꯛꯏ, ꯃꯄꯥꯟꯗ ꯌꯦꯟꯁꯥꯡ ꯁꯦꯝꯍꯧꯕꯅꯦ꯫ ꯆꯤꯡꯁꯥꯡ ꯈꯪꯅ ꯈꯪꯅ ꯍꯪꯂꯤꯕꯅꯤ ꯋꯥꯍꯪ ꯑꯗꯨ, ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯈꯥ ताना ꯍꯥꯏꯔꯛꯏ, ꯅꯊꯟꯇ ꯋꯥꯔꯣꯏꯗ꯭ꯔꯣ ꯁꯤ ꯃꯌꯥꯝꯁꯤ ꯇꯧꯔꯗꯤ? ꯌꯦꯟꯁꯥꯡꯗꯤ ꯃꯃꯥꯅ ꯊꯣꯡꯗꯣꯏꯅꯦ, ꯑꯗꯨꯗ ꯑꯩꯅ ꯁꯦꯝꯗꯣꯛꯑꯝꯒꯦ ꯇꯧꯕꯅꯦ꯫ ꯑꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ
masu phat changsindu na dining chair ma chingthok tu na phamtharai aduga yensang adu semba haurai matau du ubada jenglei su ngakna hairei e kaino kam chan tawri dubo jingsang thawa sadana yensang du semna khumlei udro ain tawrise yarni kamcha ai dum tawge masi haiduna jingsangi makuttagi thang suriya do munge tawi adubu jingsangna phat leithokibana munba nang haudri jingsang sinoklaga kanaroi aine yensang semlage nangna thonglo insang thongbadi aidi haide ko jingsang machinna tumina soli lori hayeng wai aina dum thongbro khangdi tawrisidi jenglei jingsangna hairibadu mayek sengna tahauramdi adubu kainomadi haikre khangbana haire hauzikido kai haiba tahaudre jingsangsu wa thaidore ho nangse yam chamme haba mi koidi tongdong ngangi adudo yam phai haibani ibani thengnabasu kuidri adubu nangdi loinga bayamna nungai chummi jingsangna haiba khaki wa nate jenglei midi kaya koidi khangbu khangna khraba loibu loina khrabadi kari sukhandana dro tawi adubu masa khangna daba mida tawrubadi amatta yaudi jingsangdi makhoidasu yaizit kapuna anirak ahumlak laklamba aduga amuk mamanabi anjali gi kamcha haibadu soirambadуда kari sukoi kidabani mi chambagi haunabi jenglei su amuk jingsang don silag haire adubudi kamcha su mi koidrisidi ha aibo hoi jingsang masung mamanaba tinabada laini miki laikiba nupa nati nupa thoi hainaribani mayamna mathaki ahal masung mamanabi natraga makhagi angang nupi singdi adumak phajana loini adubu mangonda asa tawjei khangba nupi makhaidi hanna phawba yengdaba misakni nupi singdusu jingsanggi mawong aduda ikaiduna khongpham handokiba ngaktani adubu ikai khangdabi helena danabu jingsangna phajana loina bidrabasu ikai khangdabagi haunabi nupasigi matung koin inabani phana oiduna su jingsangdi jengleiga thengnakiba mikup adudagi ahongba kaya lakhibani jingsang jengleidi yenglaga nokmi ba maithonga loinana hairaklami yarise ado yensang du thongu ai takpigi jenglei su suklaga khumlai as taleba ai yensang doina semge e chalo e yensang si deina semgadaba aduga nangna thonggadaba khanglabra masi haiduna yende maka ama laukhatuna jengleigi makokta phatkalai tanjadu maktada helena su chakumda changlakpaga mapa chanaruduna ani dugi matawadu urami